अहानबदा मरुइबा पाउसिंग पिजरे UPSC न लौबा सिविल सर्विस के एग्जाम की फॉल लाउथोखरे मणिपुर की मरी यावरे। जाट रेजिमेंट न मणिपुर सफायर सर्विस पर्सनल मंगा मथौ तौरिङैदा फुरकपदगी मायोक्ता यानिंगदबा फोंदोक्तुना वाकत मिफम पांथोखरे। इरांग फगटलकपदगी लाक्लिबा नवंबर थादगी असमदगी अफस्पा पुंगलौ लौथोकनबा थौरांग तौरे हाइना असम की चीफ मिनिस्टर हिमंता बिस्वा शर्माना फोंदोखरे। कांगपोकपीदा मणिपुर की हौजिक ओइरिबा फिबम असिदा सेंट्रल गवर्नमेंट न तुमिना लैसिनबबु यानिंगदबा फोंदोक्तुना मियामगी ओइबा रैली अमा ngarang चटख्रे। अपुनबगी सक्तम थुगाइबा यारोय हाइदुना तंपाकी मफम कयादा वाकत मिफम चटख्रे। अमदी इम्फाल ईस्ट अमदी वेस्ट डिस्ट्रिक्ट नुमित युंगबा मतुंग पुंग मरी फौबा कर्फ्यू कोमथोखी। मैम खुरमजरे ELITETV पाव मिडेंग ताबिरिब सिंह बोसना हेमाम नतराम नोक्चरे मियाम न मपुंग ओइबा इ पाव पिजरिङै मांगोइना कोविड-19 का मरी लेना लेगाक न पेरिबा SOP सिंगाक न ट्रेटपिन बखंगजरे मियाम न मतम पुंबदा मार्क सुपीबा खुदसा सेंगना हमतोकपीबा अमदे मी अमगा की मरक्ता फिट तरुक लापन लेबिना बखंगजरे मसीदसनतना कोविड-19 के वैक्सीन सेंग मतम चाना कापथोकपीदुना लाइचट असे बोलान थेंगनाबदा अदोम सु थौदांग लौबियो हाना ELITETV की माइकेदिगी मियामदा अपील तौजरे हौजिक मपुंग ओइबा पाव मियामदा संदोकने पिजरे यूनियन पब्लिक सर्विस कमीशन लौबा सिविल सर्विस एग्जाम की फॉल लाउथोखरे मणिपुर की मरी यावरे मखोगी सीरियल नंबर ना 83619704 अमदी 915 नि सीरियल नंबर 83 असेगी ममिंग अरविंद हंगलेम सिंजमैदगी नि हाइरी मखोई मरी की मनुंगदा अनीना मैतेनी अनीना कुकी नि हाइरी हौजिक फंगबा पाउदा फेडरेशन ऑफ हाउमी की कोर कमिटी की कन्वेनर ओइरंबा RK राजेंद्र अतोपमिंग गोपाल सनांग असे इखंग खंगौदना लेखिद्रे मसागी चही मरीफुमरी सुख्रे लेखिद्रबा राजेंद्र की अपोकपमिंगना गोपाल सना कवे या स्कूल चुंगाखम लेरक्तगिनी महाकना इखंग खंगौदना लेखिदबदा फेडरेशन ऑफ हाउमीना नुंगाइतबा फोंदोरक्ली महाकी अरोइबा मथौ मंगम हयेंग महाकी पोकनफम लमदमदा पांगथोकलगनी हाइरी ngarang chekon da thokiba irang aduda mai haulang pok thokpada ki kanba changluba manipur fire service ki mioi manga jat regiment na purakhiba adu yaning taba phongdoktuna polo ground manakta leiba fire service headquarter ki gate tangase wakat mi famkre thodok aduda phubadagi sokpa nanglaba fire services ki sub officer salam jiban na phongdokhibada ngarang thokiba thodok aduda fire service ta onsinduna jat regiment singna khut tharak paibasi leibak ase khakta natana malem pumbagi oina laibak thiba thodok amani fire services ta leiriba mioi singa se da phauba khut tharakliba sinadi micham miyam da karamba thawang cha tharamgani thodok aduda chenaba jat regiment ki ain gi oiba thabak laukhatuna thabak tagi suspend tawgadabani haiba wafam phongdokhi Amjina move to Koda, Koji, Kitang Taidoga, Hausiki City Convention, Mamang, the Koji Labineva. Adu Laikan, the Koji, Nathan, no make up to Numeron, or Marika Torco the day. My Amja Persam, I'm just how touching Jena Kanzida Koji Kamaga Lega, what is it to English the Mogi,
अखोगी JAT कांगू जात सिंजे 16 जात सिंजे मोय लागा मोय हाइरे सुमाय तो ना नोय मै चाको चंगजलो सिदा अदुदी नोय हाना मांग थारो अदु अखोय चंगजलागे हाइ कांजिदा मोय जे अखोय ना गांगजे सुक्ता तादगे हेक्ता सैन कंदर कोनेबा अखोय मंगा जे सोए ऑफिसर अमने लीडिंग फायरमैन सब ऑफिसर अमने लीडिंग फायरमैन अमने अदुगा अखोयगी ड्राइवर सेवाई अनीगा अदु याम थिना सोए अदु अखोय हॉस्पिटल येंगे कांद लाएबा अदुमाय तो फुदर खुजे यूनिफॉर्म मचेन बहुदा सुमाय तो जिनदी अखोय सिविल जिंगददी कै सानी अदुना अखोय मचे मक्ता मेडिया कांगू बौता सोकना फुरक पाइजे अखोय ngaraang je nungai gideba अखोय मचे नुंसिनना लेइबा कांगू जिंगजिदा मोइना इरांग अमा सागले अदु अखोय नुंगै पाइदबगी मोइना तौरिब्रा नत्रगा अखोय यूनिफॉर्म सेफजे उचितिब्रा असिगुंबा स्टेट फोर्सिंग जिदा मोइना तौबजे अखोय याम नुंगाइतेबा अमरोमदा थोकिबा थौदोकदुकी मतंगदा जाट रेजिमेंट के मेजर सुरचंद्र लाक्तुना फायर सर्विस के जॉइंट सेक्रेटरी लाइशम नंदकुमार याउना फायर सर्विस की टीम दा सानाखिबा वारीदा थोकिबा थौदोकदु पाव फाउनबा वाटपदगी सोइनखिबनी थोकिबा खुदिमक अमना अमदा ngakतुना थौदोकतुदा चेनबा मियोइसिंग अथुबा मतमदा चैराक पीगनी हाइना सुरचंद्रना फायर सर्विस की टीम दा थाजबा पीखी हायर अथॉरिटी ना मोय लौबम एक्शन दो ngaraang dagi moy एक्शन लौखलेबा अदुना अदु लेरकान दा कोइना हु मियाम गिदम त सेवा दा लेरिबा कोइना कैगो मै चा कान मै चा पाइजे मक तो यामना विदिन द रेस्पॉन्स टाइम अकोय यौदब या पोटे सिदा कोइना मु अदुगी एजेंट लेरका अकोय दमु आराम बादो बाजार में हमना कोइना नाम नो अदुना मकोइना कोइ डायरेक्टर साहब सु मदुगी असेंगबा मै कमिटमेंट नो कोइ पिरे अदगी रेजिमेंट की सु मकोइना पिरमनिना अकोय सी कनोसिदी खोंफंग अकोयगी खोंफम से कितंग अंतोक्सी अदुगा मखा तारकदा कैगुंबा प्रोसेस अमा यौदुई नता एक एक्शन लो वाइजे तो बुया बोंते अदुगी तो कांददी तौत्रकदी अकोय मदुदीदा कोइ कै तो बुया गेदो सुमाय तो नंगाची बो ngaraang बो मनुंग द लाके रे लाकपे साम थमिनरगा वारी सनाजेना अखोय म्याम ममांग हाइरे अदु लाक्तरमनिना अखोयजु कयमते एक्शन लौबी रक्तरगदी अखोयगी तोबम थोबुदी अखोयना मैसाक चलोरगा मोय लेरकांदा अखोय चेलकद्रावा अमुसु फुरुक तारदे अखोय अतोपो पेरामेंटरी पोस्ट अमुनो फुरुक तारगदी अखोय कै तोबगेबा अमगा संगबि या बोन लोइना मग मयाम लोइ काउखोंगादि अदुने सारोइनो केनो तोबिगे हरगदी मतुम दोम पिबिरो अदु अखोय मोय अदुबोगी मनुंग अखोय चलनी अथु मतमदा खंगालागे यारे खंगालादि या नत्र खंगालागे सिविलियन सिंग ऑफिस फायर सर्विस नि हाय तारगदी फुदलो कैसु काइदबनि मोयजे हाबि तुम अदु फिजन द लैरे सेनरंगरा आइवोंदा फोन अहुम मरि रक लायबा नोय फायर सर्विस याम तोली अदु अदा तोवेना हायबा सुमाय कोइतान तानरका सिटी कमिशन ममांगदा कोइतान तानरका अखोयद फुरमीबा क्रू इंचार्ज की ममिंग मथाजो हाइबिरमो अदुगा अखोय माना कैगुमा मथंग अमुक तौरतारदी अखोय एक्शन केनो तो मथंग आई नोदा सुरेश पे दिन मथंग कै कोय खोका ता अखोय अदु आई हाय वी आर फुली रेस्पेक्ट आई मथंग नुमाइते ना अदुगी वानी दसा फुबगी मरम हौजिक कोइरिबा मणिपुर की फिल्म मसिदा सेंटर करीगुंबा अमत्ता खुद थिंगजिनदना लेबबु यानिंगदबु फोंगदोक्तुना ngarang कमिटी ऑन ट्राइबल यूनिटी सदर हिल्स ने सिंदना कांगपोकपी थॉमस ग्राउंड दा मियाम की ओइबा रैली अमा पांगथोखरे रैली अदुदा तोंगा तोंगानबा वारोल इबा प्ले कार्ड कयासु सिजनके जंगसेन खिबा खोंगद्रंग अदुगा मरी लेना कमिटी एसेगे मीडिया सेल की कन्वेनर जंगहाउलुन हाउकिपना फोंगदोखिबदा मणिपुर की चीफ मिनिस्टर ना थोक्रिबा थौदोगसिगे मतांगदा मसाना मराल याजर खरबा फावबदा हजिक फावबा सेंट्रल गवर्नमेंट ना महाकपु हजिक फावबा चीफ मिनिस्टर फमदगी लौथोक्ट्रिबा करिगिनो अमरोमदा पुलिस स्टेशन सिंगदगी यामलबा खुटलाई खोंगतखिबा अरामबाई तेंगोल अमदी मैतै लिपुन असि आउटलो ऑर्गेनाइजेशन नि हाइना लौथोक्ट्रिबा करिगिनो हाइबा वाफम सुथमके मखाताना तोंगानबा सेपरेट एडमिनिस्ट्रेशन अमगी मखादा लैट्री फाउदी कैदौंगैदा शांति पुरकपा ngamloi हाइखे तुंगदा सेपरेट एडमिनिस्ट्रेशन अमगी मखादा तोखाइना लैजगे हाइबा खोलाव कयासु लाउखे हौखिबा मे अहुमदगी कांगलोपनी के मरक्ता थोक्लिबा इरांग असे मणिपुर गवर्नमेंट अमदे सेंट्रल गवर्नमेंट न तुमिना लैथोपसे यानिंगदे हाइदुना ngase बीटी रोता लेबा मणिपुर प्रदेश कांग्रेस कमिटी के ऑफिसर प्रेस मीट पांगथोखरे प्रेस मीट अदुदा वर्किंग प्रेसिडेंट केएच देवव्रता एमपीसीसी के वाइस प्रेसिडेंट हरेश्वर गोस्वामी अमदी अतै मेंबर सिंगसु सरुक याखे केएच देवव्रतना हाइखिबदा कांगलोपनी की इरांग असेना मरम ओइरका लांजदबा प्रजा मियामदा अकीबा अमदी निंगहन्नबा पोक्लिबसे स्टेट गवर्नमेंट न तुमिना लैथोकपसे यानिंगदे
Mahakna makha taraduna nongzu tha yauраklabadi isingdagi pokpa laina amadi atai laina kaya thoklakani haibagi mi paiba poklaba lanjelaktuna relief camp ta leidiba miyam singi daita kanana pugani haiba wafam thamki Tohung Handaba Tongla Toba, Tabak Toba, Hitabono Tobuse, Masiam, Daita Yaudaba, Praja, Nihan and Matamu, being a responsible opposition comes up. 1.2% of the population, Wabakanda, Suram no Wabo, get the budget 5% Kakera, 4% Kakera, 10% Kakera, Hidden Wabo situation, Lak the Vanina, including defense internal disturbance, control Tono, one of the Changwa, Horosto. Madusu, under the budget, say, Loyal Lepaga, Adum percentage, 10% Kapudan sufficient or in a color. When suggestion, although special session Koraga, Dum Tobusia, Gamena, decision Amlora to the Levana, preset of Guni, you might not come. Essential commodities, Pusalapude and whatever sectors say, Maruena, can say Tupulimpal, Lambisi. Ate idi am phare jirba min phal si am smooth ore na ngasi transport organization sing dai koina phangba report ta yuk tadum phange aduga maru oina tupul imphal si labi am phatak aduna kano si hana huji kano dai Guwahati imphal gi carrying charge si essential commodities ki 6 to 7 rupees reminder per kg lowi huji ti jirba dagi imphal yoda 7 rupees demand to 6 rupees demand to transporter sing na maram de lambi de level risks ma'am duga lambi phatabaga maruena jiri sector se da do Kangpokpi sector se Kangpokpi sector se miscreant sing na bitai thingdra leibasi su koirabasi sarkar sina su koibasi essential commodities pusan basi mamang de leiba sarkar amatana congress ki sarkar so atoba sarkar so asu yamna kuina changbase amta yaudi Amaromda party segi vice president Hariswa Goswami na haikibada BJP na lainga khek paibadagi Manipur da leiramba peace and integrity mangsilakle hauze kanglopani gi marakta thokliba irang asi nimit kunni suraba fauba government na thabak amata laukhattabasi MPCC gi maikaidagi condemn tawi mahak na makha taraduna Manipur da civil war thokna basilabra haina sumahak na makha taki curfew khara relax tok sing yuana tana curfew adum chalairi loina na akoi internet broadband adumak thingi aduga people sing je fear psychosis amada yam nangai badi handaki chidaida imphal ge mayon da leiba uri pok sangomon wangkhai de ho da akoi leiba sibok da akoi akiba miyam gi wakhal da akiba kai to kada ge habgi wakhal miyam da pongnari aduga haiba sing asina takodi normalcy se hanjandri haibani Howiga si Karib Kroki, Lauchin Unama Matamoiba, Aduga Angangi, education gi, Preka, I don't know Pagi Matamoiba, Loyana, health ki, Musum trade and commerce ki, Hiram Kuding Makta, young long, and young Gado Matam say that I could mak, Tabak Sugar the Nonga the Poso Putokadawa, Kudima si Hujita Togler Geda, Kariton, Horiana Kari Tokani, Hayana Kari Tokani, Kari Togawa, Highway Wakalamada, I could say Lahel Libase. Ngasi paliba sarkar asinani haidana ayaki thamjaningi aduga mathangda hairiba sing asigi thugaliba sigi numit kunni asi bharat ki sipai kaya army paramilitary ate security forces kaya lakhre bise koi loina makhanga tarabu uraba ngaktani ashuk yang uraba sina pikraba 22,300 something tak leiba square kilometer ki jaga sida leiba pikraba 2,000 kilometers amki valley ki jaga asigi akoiba peripheral area siwo goda makoina ningchina ngakpa ngamdaba thadokpa se masigi hidden agenda kari no sini hangjaningi bo Security Advisor Oiriba Kuldeep Singh Masa Advisor Oibada Matik Chadre Aduna Pharmacy Thadokadabani Haino Fongdokre wa pharmacy ngase Moirang Bazar da pangthokiba Moirang miyamna Kokomi gi meeting makada pangthokiba wakat mi famamada United Committee Manipur gi President Joy Chandra Konthozam na Fongdokibani Mahakna makataraduna Security Advisor Oiriba Kuldeep Singh Masa Makchatuna Su the Ladyba militant singing camp that Chatlaka Yenglubada, Kadar Layram daba Amadi, Nongmay Layram daba Tingnere, Haidaga Hosik Foba, Makogi Mayokta Karigumba Action Amata Lokatabasi, Security Advisor Oibadamatik Chadre, Aduna Atoba Matamda Mahak Pharmacy Tadokadabani, Natrabadi, Laybak Miyamna Akanva Iho Horaktuna, Mahakpo Pharmacy Dagi Tadoknaba, Taksin Lakladi, Laybak Irang Tokani, Lunana, Fire Service, Media Ambulance, Hyber Service Sing Asidi,
ꯂꯥꯟ ꯃꯇꯝꯗ ꯐꯥꯎꯕ ꯑꯌꯦꯠꯄ ꯄꯤꯅꯗꯕ ꯑꯃꯅꯤ ꯑꯗꯨꯃꯛꯄꯨ ꯃꯦꯗꯤꯌꯥ ꯄꯔꯁꯟ ꯑꯃꯗꯤ ꯐꯥꯏꯌꯔ ꯁꯔꯚꯤꯁꯀꯤ ꯃꯤꯑꯣꯏꯁꯤꯡꯗ ꯈꯨꯠ ꯊꯥꯕ ꯑꯁꯤꯗꯤ ꯂꯥꯛꯂꯤꯕ ꯐꯣꯔꯁꯁꯤꯡ ꯑꯁꯤ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯈꯪꯗꯕ꯭ꯔꯥ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔꯅ ꯑꯦꯗꯚꯥꯏꯁ ꯇꯧꯔꯒ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯗꯕꯒꯤ ꯃꯍꯨꯠꯇ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯊꯧꯑꯣꯡ ꯑꯁꯤ ꯌꯥꯅꯤꯡꯗꯦ ꯃꯅꯤꯄꯨꯔꯒꯤ MLA ꯃꯌꯥꯝ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯁꯨꯛ ꯆꯥꯎꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯕꯁꯤ ꯐꯥꯎꯕ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯑꯃꯠꯇ ꯐꯥꯎꯕ ꯍꯥꯏꯗꯅ ꯂꯩꯔꯤꯕꯁꯤ ꯌꯥꯅꯤꯡꯗꯦ ꯃꯈꯣꯏꯅ ꯊꯕꯛ ꯑꯃꯠꯇ ꯄꯥꯏꯈꯠꯂꯣꯏ ꯍꯥꯏꯔꯒꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯇꯧꯔꯛꯄ ꯊꯕꯛ ꯊꯧꯑꯣꯡꯗ ꯃꯈꯣꯏꯅ ꯑꯌꯦꯠꯄ ꯄꯤꯕ ꯌꯥꯔꯣꯏ ꯍꯥꯏꯈꯤ ꯂꯩꯕ IRV battalion amadi commando sing sijanaraga power piraga ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯂꯕ ꯇꯪꯗꯨ ꯂꯩꯇꯥꯗꯔꯤꯕ ꯁꯥꯏꯠ ꯑꯅꯤꯗ ꯃꯩꯇꯩ ꯑꯃꯗꯤ ꯀꯨꯀꯤꯒꯤ ꯎꯪꯈꯠꯅꯔꯤꯕ ꯑꯁꯦ ꯋꯥꯔꯍꯨꯏꯁꯟ ꯄꯣꯔꯛꯄꯅ ꯆꯨꯡꯒꯅꯤ ꯍꯥꯏꯅ ꯉꯁꯤꯒꯤ ꯂꯩꯉꯥꯛꯇ ꯊꯝꯖꯔꯤ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯒꯤ ꯂꯩꯉꯥꯛꯅ ꯉꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯅ security advisor oina khalliba Mr. Kuldipu lawthokpiu aduga Manipur gi commando amadi Manipur gi IRV da power piraga hawjik leitadriba tangdu leitadriba ase loisanba ngamgani hebse aikoi koina chatpoina aikoina thengnajabani makoina ngarang su aikoi hairiba sekol gi jaga amada makoi mai chakpu da mai chakpa sing adu kannanaba gi damakta laiba aikoi gi fire brigade da onjalaga phuba chaiba tawba press da onjalaga phuba chaiba tawba makoina tawriba thabak se karino haibase khangba ngamdreba mafandai changiba army sing mafandai changiba sipoi sing makoi khangba ngamdreba makoi gi mathau se nakal ani se khanaba khamtongna nabagi damakta lakpuneba nakal amada onjalaga side charga lebi thabak se tawbiganoba yaragadi athu matamda waroisan porongna no honabiu maram aduna mafandai laiba army sing se aikoi thajaba ngamdre maram aduna aikoi gi Manipur gi oiba state gi oiba adugumla forcing commando sing IRV sing masi sijanaraga anova aikoi ama hapsila matungda aikoi fish lakani tangdu leitaba oirakani haibse aikoina khanjaba wakaloni maram aduna athuba matamda aikoi gi Manipur government na munna khandabiraga security advisor oina khalliba Mr. Kuldipu mahak mafamdagi lawthokpiraga aikoi ga chanaba Manipur bu nungsi chanana thamnanaba honaba apunba Manipur ama sagatpa ngamba mioi ama khallaga aikoi hairiba tangdu leitaba che porongnabu honabiu अमरोमदा चुराचानपुरदगी लांजेलक्तुना लैरिबा खुंजा अमना फोंगदोरकपदा MLA तरा अमना तोंगाना तानिंगे हाइरगा थोकलकपा ngamlaga lemhौरिबा मणिपुरगी MLA सिंग असिना लैबाग असिगिदमक चोंगथोकपा ngamdriba करिगिदमक्तनो वोट मतमदना मयामगिदमक लेपकनी हाइरमलगा हौजिकना करिगी थोकलक्ट्रिबनो चीफ मिनिस्टर बिरेना खुंजा सिंगी करिगुंबा अमता हौजिक फौबा थबक अमता पाइखत्तबसि नुंगाइते रिलीफ केम्पना मतेंग पांगलिबसि मकोइबु कयाम कुइना चाना थकनबा पीबा ngamगदौरिबनो अमदे मखोई मसा मसागी युम सिंगदा हन्नबा हाइरसु सेक्यूरिटी मतिक चाना थंबीद्रति चंगबा ngamloi अदुबु हौजिक लाक्लिबा सेंट्रल फोर्स सिंग असि मतेंग पांगबगी महुत्ता माइकै अमगिना तौनिंगबता तौहनबा अमगिना अथिंगबा थंबा सि यानिंगदे हाइना फोंगदोखि कंबाइसे तोरगुम कंबाइसिदा चैथेंग थेंगनरइसे हजिक फावबा मणिपुर गी लैंगाक तो कैदौर लैबिरिगे इमाय बेन मयाम थोकपिराओ हजिकती बनमुक मतेंग पांगबिउ खांचे छेलगा थोकपिराओ मणिपुर चीफ मिनिस्टर ताना चसी खोई अतैगा थेंगनरोइसी चीफ मिनिस्टर दा थेंगनसी करिगिनो माना हजिक फावबा करी मरमगिनो हजिक फाव चीफ मिनिस्टर ना अखोईगी प्रजा मयाम से करी होइना खनबिरिगे माना हौजा सुक्यामना थेंगनरबसे जुम का हुजिक जुम कई मई चागला अबाउ सिबाउ द माने येंगबिरक्तब मियेंग ताबिरक्तब मरम से करिगिनो हौजिक दी खोई लान थेंगनरसी हैना थोकलाबनी चीफ मिनिस्टर लेंगा होइदिबा माना करिगिनो हजिक बाउ ममयाम से येंगबिरक्तब द मान फम थादोकपि हौजिक फम कोना लेबा मतम नते हौजा मैतै ताबा खुन खुदिंग मक्ता सिक्योरिटी करीसु लैतना मोइना मैतै ताबा मफमजिदा मई से थागले मोइ हानदै प्लान तौब्रा करिनो खंगदे अखोइदि कैसु अदुगी रेडी सु लैते कैमता दुमाइन तौरकनी सु खंगदबनिना मैतै अहान मदा खुमुजामदा हान मई थारे खुमुजाम मई था लोरा जौवेंगरोम थारे जौवेंगरोम था लोइबदैदि ममतोब लेकाइ से थारे ममतोब लेकाइ थाबा मतमसिदा सिक्योरिटी कनासु लैते मोइना अपाम मौंगदा इमुंगदा चंगा मोइना थानिंगबा मौंगदा थाय अखोइदि लोले उपाय लैतबनिना मोइ
Hauzik suda leiriba kuki lalhobasingna handak chotharakliba thong asibu yaningdaba phongdoktuna Porongpat Thawan Thaba Lekaida wakat mifam phamkre. Unemployed Youth Learners Association amadi Porongpat Thawan Thaba Women's Association anina khut samnaduna wakat mifam adu chathakibani. Chathakiba wakat mifam adu da sarukyakiba Unemployed Youth Learners Association gi Joint Secretary Thangzam Johnson na phongdorakibada mai hauroldige leizaraklaba maitai mitai asibu tokhaiba furup amana atamnana Lal Haurakpa, Yum Kai Mai Tarakpa, among Atakaya Tokalakpa si Pende, Manipur Langakamadi, Central Langakna, Atuba Matamda Santi Purakpa Pami, Manipur Langakamadi, Central Langak Anina, Irangasibo Laksin Naba, Taurangliba, Indian Army Amadi, Paramilitary Forces Singna, Maitay Sing the Karamba meeting Yang Libage Haina Penda Wafam Kaya Fongdorakpaga Iroinena. Lamda masida laidiba kuki singbu sokpa yade haiduna suda laidiba chin kuki lalhobu singna khutta khutlai pairaga haurakliba irang asida ima laiba gasibu nungsiba maitei lalhobu singna ningtam hangani haiduna chongthorakhiba iraicha sing kadai chatkhre nakhoigi natung injaraga thawai asisu thajage chingda lairiba sing asibu nakhoina ngakpagi matam oire kuki MLA tarana makoi kuki khaktagi khallaga laibak asi kairasu yare haibagi mawongda MLA Tara Fauba Yausil Laga Makoi Kaktagi Oiba Tokaiba Administration Tan Bada Lep Kre Marakasida Lem Horiba MLA Nifu Asi Prazamiam na Bot Piduna Makoi Singbu Kahal Lakpagi Mahira Hauzik Maitei Singna Waraba Tanja Shida Yengduna Laibasi Laibak Tibani Haina Fongdoraki Urda Amanungaitaba Mayoron de Leraba Independent Pipan Oiraba Laibaga Sigi Oreba Kogi Pibane Hana Lejariba Maite Koida Kanagumba Matai de Leba Prup Amana I Koiba Atamana Singnarakba I Koigi Ijati Zigi Yung Kai Mai Tarakba Amadi Mihat Mipun Mayama Torokba Sugumba Taudogasi Penda Badagi Masibu Kogi Government of India Amadi Manipur Government Matang Chana Matam Chana Laksalaga Santi Por Halu Haiba Wakalonda Koigi Kanwasi Koigi Silent Protection J Koi Pamjabani Adobo Akoina Manipur Government Amadi Bharat Sarkar gi mafamda aina ULA gi Joint Secretary amaina thamning badi ngasi Manipur da Bharat Sarkar Manipur Government na India Government da hairaga Manipur praja sing ngakani haina laiba Indian Army singna Koigi Maitai Jati di yengiba mieng Maitai praja ama waina amadi ai isamak Maitai ama waina koi pendaba haiba tare Mukai Manipur Government amadi India Government ga koigi su tauriba kulu kuki militant group na atamnana koigi Maitai singda attack chatharakba chatharakliba attack sing asida koigi government na koigi army na yengduna leirakba asugum basida koi Maitai praja ama waina amadi lakai sigi matam sigi youth ama waina koigi thamoida pendaba ama pare ngasigi media gi mamang sida khudong chaba ama laujaraga ai isagi tarap tagi ai gi thamoi nungda leiba penda ama kaktang ga thamjaramge maramdi ngasi kuki praja gi damakta kuki military group na kuki lalobana kuki praja sokpa yade haidana makuta khulai pairaga maitai khoida onjalakpa timing sida ai gi ima leiba gi damakta iramdam ning tamba tamangani haina chongtholaiba irei pakcha singi khoigi Tawai Oriba, a quick Chilinau Sing Kadai, the Chatkage Hibase, Maitei Masa Moina, Maitei a quay Naroidra, Nakoi Natunda, Quay Silaga Imalabak, Nakoi Sidok, Jage, Hiba, Wakalin Pawakwida, Pori. Nakalamorom da wakat mifamada sarukya kibi atopam Sarat Kumari no Fongdora Kibada, Lamda Masida Santi Purakani Haikiba MLA Sim Kadai Chatkre, Police na question ba mapam da giyeng laga Santi Laubana Lamda Masi Santi. Oi hairibasi kadaida oidibano chingdagi hendokladuna ngarang new check on the fauba changsilaktuna haurakliba irang asina tamda lady haibige chawthokningai kadaino lamda masida changlakliba mapanlamgi lanmi singna ngakpagi mahut imalai bak asi ngakpada mama oibi singda khutta khutlai sinabiro lamda masibo ngakani haiduna thorakiba MLA sing asina hauzik haurakliba irang asi laksin bangamdrabadi mama oibi singda sinabiro mama oibi singna thawai khobakta haptuna Tungi Yumbi Oi Haugadoriba, Macha Singi Kanduna Laibak Ngakcharage Haike, Mapalam the Changse Lakliba Chin Cookie Sing Hauzik, Tokaiba State, Tazarage Haidaklibasi, Makoigi Ida, Yaurakraba, Maramna, Makatana Tokai Tabaki Wakalon, Lakigani,
State asi hauzik faubagi de yelhomi oiriba aikoina ngaktuna leiri matung tarakpada Chin cookie singna India dagi makoigi oiba tokhaiba country talakpa matamda hauzik paliba BJP sarkar asina tumina leiba ngamgadra haina pendaba wafam kaya thamlakki सरकार सिदा पेंदबा सुकी मतिक याम खरे असुक यामना चिंखोंग चिंगा द लेबा इमा इबेना असुक यामना अवाबा तारबा सिदा आ मतियंग पांगबेगी महुत्ता कराय कराय द लोलिबनो मागी कादुदा शांति लेनबा शांति लेरी मागी कादो सीआरपी न मरोन खाजलगा का मनुंगदगी शांति लेयु कराय दनो खोइना शांति फंगदोइसे लंबी सपबो इनिंग तमना सल्प फंगदरे हौजिक इम्फान सोहर यौसले निंगासी ngarang तौबा चेकोंदा इरांग जिंगदगी हेंदोक्तना तंपाक तबौ यौसले अखोय हौजी तंपाक त लेरी हाइना चाउथोकनिंगाय सु लेत्रे हौजी मखोइना तौबिरिबा हौजी थाइना हौजी मिंगोइना पंजरबदा एनबीरेना मखुद खुदोंबी तिंगथोंबदो मागी खुदोंबीदो कनाना कखरगेबा हौजी खुदोंबी तिंगथोक्त्रिसे खुदोंबीदो अमुक्तंग तिंगथोकपिरगा अखोइना वारिबा अखोइगी थमोइदा हौजी फुमदना चाइबा ngangningba kaya nganguraga aibu phaba lakadra haibagi wakhanda ngangthokning ngangbadi ngamda isingna ngana ising panbagum hauji ngangba ngamdana leiri adubu mi che ai khaktagi apamba sunate mayam khudima loina thamoi nungda saktana leiri bani ado sigi phibam che yausala adi aikhoi di hauji CRP da aikhoi gi haksina ba pamdre Haukiba May ahumdagi Kanglopani gi marakta thokliba irang asida illegal cookie migrants sing yausilapasi yaningde haidunang ase Youth Forum and Maira Paibi Laukam Leirak Maira Welfare Association and Maira Paibi Sagolban Laukam Leirak amadi Ramji Kaboi Khulga Kutsin Naraga Laukam Leirak Community Hall da wakatmi pham kre wakatmi phamadu saruk yakibi protester Golmai Lakshmi na phongdorakpada hauze Kanglopani gi marakta thokliba irang ase athuba matamda santi puraknaba Manipur government amadi central government na lokhat payaba thabak sing lokhat piyo haiki irang tauribase yaragadi Manipur government na ya athuba matamda ingtapna laimenam naba athuba matamda kaino athuba matamda laihanbiu haina ko haijaningi khoi ima singna ima ibel singna yaraga de government singna athuba matamda ingtapna laimena naba singtam tauhanbiu sini haijaningba ji irang tauribase akhoina haining sidi ing tap na laimina na bado aduni khoina pamjariba Amaromda Tongbram Laikai Maira Paibige executive member Longjam Bormani na phongdorakpada Kuki gi MLA tarana makhoi separate administration talakpa amadi makhoina aranba pausing sandoktuna maitai na Kuki da otpanaiba taure haina sandorakpasi yaningde wakat mi famadu da withdraw so united we stand divided we fall amadi ain kaina changlakpa mitop sing khangdoktuna halan khro haina thaba play card amasung Manipur da NRC chatna halu haiba kholau kaya su lauki asuma se khangbiraga koigi kokomina lawringba phire basida khoi karamba maikai de satlaga aphabu oigadage santi porakadage habadu khanbiraga akhoi awaba kaya se khoi thamoi da setna tawraga khoi khudimak Manipur ngakmina se akhoi su adom gi thamoi da phawriba maisak adu phawdaba nate phawna khoi su adom mayam gi damakta khoi adom matam leba khibik da khoi lepsari habase ai ngasi gi mifam se da thamjaraga ai side adum tension jage akhoi kai khumnaraba sing minister nongtoma bire na hariba sisu akhoi gi mayam si yamna langlagadi akhoi gi manungda santi gi wari sanaba sida khatang khudong thiba nangadra haibagi wakhanda tawrambara so aina sum khanjai Amaromda Langjingi khoi saunaraba prajamiyam nasung ase go back Chin Kuki Manipur da mihatpung oihenganu matik chadaba Kuki MLA taragi mathakta dandi pigadabani haiba placard kaya paiduna wakat mi fampham ki Pauki marakta naten break amalo minasi Babina Diagnostics Manipur da ihan hanba oina ingsok lising amaga chamapal marifuhum doida linkhatki
Masina awang nongpok Bharatda yamna pak chawna miyoibagi ana layengda darkar lakpa makhal kayagi changyengsing pangthoi. Mayamdugi marakta amatang pallabada radiological investigation su mai pakna pangthokli. Wana honajaba miyoibagi sebani khanna angamba thakta laibak thiraba ana ayek nanglaba kayagi mateng pangjaba asi sakhang biduna awang nongpokta ihan hanba oina NABL gi accreditation pibirakhi. Miyam gi pothafam ngainafam testofam report lawfam gi awaba du kokhanduna changfam hangfam pothafam gari parking cafeteria yauna marang kaina leizaraba unit ama oina miyam gi seba tawjari. Unit asida thamjariba matamgi darkar oirakpa equipment singdi 1.5 Tesla MRI, 128 slice CT scanner, mammography, DEXA scanner, digital X-ray, loinana hematology, clinical chemistry, amadi clinical pathology, immunology, microbiology, molecular biology, amasung immunohistochemistry studies ki masing yamlaba automated analyzers. Welcome you all to UNACO School Channel Imphal East, an exclusive co-educational residential school located on a sprawling 50 acres campus just 24 km away from Imphal city. The school will be affiliated to CBSE New Delhi. Academic session will begin on 1st April 2023 for classes 4 to 8. Registration come at Mason open for 2023 and 24 session. Break matungda mayang butaram nokchari makata bapaw sing pizare. Singzamay thongam lekay land number 6 alaiba Arvin Hangrem hojik Delhi de lady. Ngay hakki mamang Daily TV gi editor jitningom baga telephone gi khotangda warisana ki bapawdam ama. Arvin adugumba koi IT3 position UPSC exam la koi kari phawbi aduga kamain tawdana masi ahan be attempt la kamain honor ke adum thamjo Arvin. Hoi yam nong khagat to phongluk kari ai nolokpa hojik ken ELITETV na ai bu contact to grap se aduga yam nongai haibom khang mo check to the thagar da mangar to check to re aduga jani se 4 to 10 ne gi mari se yam sang jani aduga yam bu hore mung de gi aduga mana wana yukseraga booking thagot pa ade sei lai ra gi au thabo ta kya hang hon da rakpan masi ta gi hon da ba ibu manmi support aduga loina na lai gisu jani ba sigu mo mayam na mai pak se wori na haijaningi Arvin gi una pham lamdam aduga ima gi ming baba gi ming isinau kyano adu sung tham jo Arvin sara gi pomna pham se sing mai pongam kai land number 6 aduga apo poi pan na lekitraba hangle kumar aduga apo pi man hanglem ongbi bi mola isinau mari ni yamba ani lei ichi amaga aduga last ai lejabni maruna akoi su yam kana Imphal da leitebani na Delhi da leibani na badu fangre schooling kamai tori high school gi aduga sigi ambition si kamai na lakhibano mayam gi inspiration ubudagi lakhibra class 10 da kamai tori class 12 da kamai tori have su mayam swale khangangani anong thambiyo Arvin sir ai di schooling di 10 fawwa IPS school la tawdare Kanchipur Imphal public school da aduga 11 12 na Millennium Institute of Sciences cognitive me koi vida adu loraga ai Delhi da tapane physics honors ki aduga 10 12 ki ai mark ti adum just honor pa do so rank ba position yaubri tawjar adu isa gi manung da samaj ki mioi singa work with the society hai gi mentality se lenaga kenom di dum tawning ba aduga Delhi da la kan da kari tawbudoino hai ba di khang da ba aduga aina some oja sing interact to pa senior sing interact ko daina civil services se pandam ama not just as a job so samaj ki panama to ba aduga loina am gi thabak ta mateng pang ba aduga loina na isa gi professional and personal growth aduga ai mamang da le sing da Manipur dagi fau ba post me am sing ji yang ga moi digi inspiration phang dei loina man gi oi ba yam ba boyo aduga sai da kai da lei ba wan na kon na da person ko mo da mo che degi inspiration sa dum phang dei aduga adugum ba energy do ai gi thau ai lai chi da pa na direct so ba ne na haijin
Maru na koi mari rak sube attempt ni he ahum lakta phau ki daba khoi ki mari rak sube sidadi pharo pe sidadi ka sai habi ko manga rak hanjin lanjan jenge na ko ado chungi feature ki da khoi na Arvin na kari kari to gen khan me lai hojik phau ki di adum ai gi kenonda ai service se hek alot to paga sarkar ki mandate pipirak pa responsibility to fajana nak na chani aduga sai adun personal line oidre aduga ai personal line da su the empowerment सरकार की गवर्नमेंट ऑफ इंडिया ना बट तो भी kind of focus TV the youth empowerment है जना इधर से तुम तो जानेंगे अगर स्पोर्ट्स बॉय कोई याक्संग दबो और बिगो मैम कोई लेकाई द कई द मैम इंटरेक्ट होना बा अदुगा होजी होजी नहीं बा कोई fighting climate change और pollution बो और सिगो मत वो मैम से द youth सिंगी energy से फजने utilize होंगे अदुगा role model ama oi batana tana kogi inkhala ban ha sing sida moi ki ko pungning thogot ti moi ki energy se fajana moi na hona ning ba pandam da fajana maikai ma pining ya adamaina aduga urban ki preparation se kamain to ki hoi coaching guma to bibra delhi da leraga aduga kari kari to ba si oina bu hona ba struggle thengna ki ba dagi ta ba haidi baba su legre baba du ngasi lebiram gi am nungai jege bani majana pa to ngasi mai pak pasi ura kanda du kamain khonde bi ki coaching kari to bi kai to bi na habi urban coaching je GSK oina ai kenon dia ALS da lei alternative learning system ti koi North tegi lakpa students sing je moi scholarship pibi bane coaching to bugi damta paisa oina na tabda moina puthok pirga CSR initiative ta GSK adu ta jare aduga koi optional paper se Manipuri site ta thaja bane je adu se koi bemhal IAS haidana koi kaino ta paisa ampat lai je sida to jare aduga top series ko hojiti free and initiative man launch tore series program ko masigo masudum yogjare aduga khoi Manipur sarkar handal sinba khoi even UPSC ke exam thaning ba sing dai da khoi da coaching class kuma to budo adum bargi khudong chaba phangi brana tagana masi thana bu hona bada khoi paisa gi awaba mayam ma thingna bi bra kamai to isu chambiyo Manipur sarkar gi dudi logja hogre agi aina tali imanaba sing lo ba yawe aduga mukon su yam kanne na hai aduga paisa nung sa se one du ti da bra hai ba dudi namgen ai khudum mayam nei sidi ai imanaba mai to state gi or pa yang one hora go di moi breng 61 mega la pa dum yaw paisa se tang ba paisa le ga di oi thok oi da bra hai ba dudi namgen tam do yiti online internet te fazan access lai dali material yam fazan access to ba YouTube to kai da class fazan video lectures ko mayam yaw le isa gi honan ba gi pandam honan ba gi drill je lai tar ga di paisa oiro athing bo sigu mo je kesu sigu mo je na khaira ga isa gi pandam bi yo wong ngani hai din hai jani ga yam nungai jai thank you so much batam tv ba arjun imphal yora kan da imphal ke nimite yo birakani unara kan amu exclusive oina punsi wari mayam su sanana ba tanjala uja ge ateno matam khris di news marak te yam sang matam lo phangjedre tungge sa da su mai pak ko bi Arvin thank you so much Arvin hoi thaga chari ELITETV ngasi awang kunong makhaleka gi community hall da kokomi gi meeting makada wakat mifam phamkre wakat mifam aduga mari leinana chapkhat thaudang nupi lup awang kunogi secretary Sarmilana Fongtok kibada hojik pali balengak asina athuba matamda su militant sing muthat kadabani michamda aki akhang thokan liba sing fagat kadabani angang sing lairik tamba school kaba yanaba athubada sin gadabani loinana fire service ki miyoi amadi press media singda central force singna khut thaba se condemn tawi haiki mayum mai thadok pidana leibham leitadana relu kemda sangjafam laudana leiriba sing asigi damakta sarkarna tawwe aba karino mateng yamna athuba matamda tahoningi makoi gi damakta adagi angang nupi sing yauri riba satra satri sing student sing sigi su makoi gi su school je hayeng angse tari kunthra dagi di moi di ka ba haunara ani madugi ka ba gi damakta kana nabagi maram su phajana silangduna tahoningi makoi gi damakta aduga tasena mak
sigi kuki akoigi suda leiba kuki singche yaragadi makoise pura dismiss option bigro na akoina haijaningi loina na ngarang khataju akoigi news chekon da thokiba thodok tu deida akoigi imai ben sing mayam ma haurakpadagi tawbudu deida army na akoigi naharon akoigi moigi pressman gi group lakpa singje press media gi person singsida adu maina akoigi aki akang nang hanba makoibu phubu seba tawbudo tasengna akoi thamoi sokna yaningdaba poksei Amaromda Churachandpurdagi lanjelakuna leidibi amana fongdorakpada manchang leihoriba sing ngak senbiyu amadi makoigi yumda amuk hanahanba yanaba athuba matamda sinbiyu security matik chana thambiba amadi angang singi lairik tamba yanaba sinbinaba so appeal tawki Ima legona Manipur legang ani suba Manipur legang ani suba leihori bar su champur sida aigi gari isamaki gari dagi aigi family sawe gari yamna lehowe gari macha da su gari mari manga showe gari aso su lehowe lobu su kuitre adu shigumba pochai lehori ba salok su yame salok chama mathakta ne akhoi gi family jin leibase ko si kan business tawraga leirakpane adu isagi business tawraga yumama panbase yamna lui abidi halamana zu hay laingoi dagi heno kupi yuma pan ma hainai ko do isagi family ama chawkhaningai honar papuna ma tumna ba manghan bi khare kuki singna kuki la loba singna ko ado pabung birena akhoi gi dama kari sinbiri bano ho pb ni sinbi na ga ngasi tang kulum do yaw khare numi kuni hen khare yaw khare ado numi kuni yoroba sa akhoi gi victim oi ba khoi gi hoji kadai da mafam arrange to birabno dagi isa sing pikliba makhoina like lashu tama ibaze karawaida karama mafamda tamhandoribano ngasi aina ani suba taraktuna mai pakpagi lambida changsilakliba si aigi ima ipagi achoba credit amani aibu takpi tambirakiba oza singi so achoba credit amani hairaduna examination asigi damak foundation matamdagidi revision matamdana khara hena hona ki haina commerce stream da ani suba tarakraba thobal okramdagi SD JM Higher Secondary School Pauna Bazar gi Maheroi Einstein Ningombam na fongdorakli thobal okramdagi Ningombam Ranjit Singh amasung N Tombi Devi gi machanupa Einstein Ningombam na makata na hai exam da mai paklakpagi nungai bamarak asida ngasi mak thokliba kanglop ki rang asina amuka hena thamoi da nungai taba ama fauhalle mapalam gi de admission gi process ayam bana loikre irang asina maram oiraga internet thinkiba sina su maram oiraga che chang thajin bada apanba amasu oire lamdam asigi mahiroi khuding makta awaba ama mayok nare hairaduna tungi yumbi oirakadoriba mahiroi singidamak khallaga hanagi punsida hanjinanaba nungsi chanana leiminanaba honabiyo haike mahaki mahai masingi lamda makhatana Delhi University da general line da tamthaduna MBA tawraga mai pakpa entrepreneur ama oige haibegi asa thamli hairaduna mahakna handaki exam asida leikiba asoiba singadu palladuna tungda haurakliba mahairoi singna question answer sing mamutana nainaraga chatpiyo amadi ibagi thabaga sima yamna toina practice tobiyo haike sige mangalda koi satra singi koi tungi mahairoi sing adagi tungi lebaki pillar of the nation or kadoriba satra sing se mukoi gi damta khalaga koi kanana lali kanana chumi thidana yangase yasanaba ma puraga koi hanagi punsida amuk hanna hanjinaba nungaya fana nungsi chanana lemina si haidana nyangi question answer naina basima khatang wat kiba male aina sum khanjabada haidi like sing dudi fazana paraga concept sing dudi fazana kira over taraga so examination point of view da yamna kupthana detail oina question answer naina ba khara wat kiba adagi language da manipuri da aise katang ibagi practice ma katang haidi wat kiba male aduna marks am do pungom matam da thapum matam da katang kuyong naki nang banang dabagi aduna karigumba aina mo haide aigi pass of the message matang pijaba gi khudong sabdo laiba taragadi ai tasengna hojiki hariba igi soiba singdo adugi matang da sendok na ba fazana questions ni na ba khona ba adagi matung taragba satra jing dasu aina ngasi soi ki bado moida hanjin dana ba hai tare fazana like so fazana concept sing do clear na sapti aduga
क्वेश्चन आंसर यामना डिटेल ओइना नबियो Hotpu hotnarabadi ngamdaba leite lawmigi macha oijarabasu kanna hotnarabadi mikok thongba ngami haibado ngarang lauthokiba council na loba class 12 ge examination da science stream da Manipur pumbagi oina 18 suba position lawrakrabi laimayum Riana thabak oina utkre 18 suba position lawraklabi laimayum Ria Dr. Oiraga miyam ge thaugal tawkani haina TJ Higher Secondary School gi maheroi ama oiribi laimayum Ria Devi na pauche siga unabada phongdorakli Position Panglabi Laimayum Ria Devi Thobal District ki Manung Chanba Hairok Part 2 Maning Laikai Dagini Apok Pagi Mingna Laimayum Manglem Sarma Aduga Apok Pigin Mingna Laimayum Ongbi Rita Devi Kawe Apok Pana Laumini Aduga Apok Pina Housewife ni Angang Wairingai Dagi Hauna Wakan Nangang Dabi Ikai Tiganbi Oina Horak Kibi Riana Mahaki Tungi Punsi Si Dr. Rama Oiraga Miyam Gi Thogal Tawgani Haina Pauche Sika Unabada Fongdoraki Masigi Damak Mak Hozik Nit Thana Bakano Hotnari Haike Mahak class 7 faubana Laikai Dalaiba Eastern Popular English School Hairok Tamlaki Aduga class 8 ki 10 faubana KM Blooming Higher Secondary School Tamlaki Isai Tabana Magi Pamjaba Hainabi Oiribi Ria Nongmagi Changchatta Pung Marimuk Lairik Pai Aduga Examination Manaktana Pung Nipan Guma Lairik Paki Hairi 18 suba position da lakpada nungaitaba phongdokpaga loinana mahak 10 suba position faubada soidana manung chalakani haibagi thajaba laiki haiba wafam sutamke apokpa manglemna machagi aningba thunghanaba icham chamba laumi ama oizarabasu honaba yaba honagani haike apokpi ritana machanupi Ria sipik lingai dagi hauna mathau masak khangba angang ama oina hauraki hairaduna mahaki study da nongmata haina taknaba laiki de haike Riana makhatana phongdorakpada Mahairoi oiringai matamda manghanbagi mahut lairik ka hena marup oihaningbagi apamba thamladuna Riana hai Naharol singna mayai kaba chinjak sisinaba sinungaite afaba khunayama oinaba lairik lomda hena mai onsin biu aduga mobile phone asisu kanaba hiram singda sizinabiu haike Mahaki mai pakpa si oza singa masung apokpi amadi mahakpu takpi tambirakpa pumnamakta piningi haike I have need experience ama hoise duga tungna medical exam try tabana pung mai thak lai pai hai se hoina school satwa coaching tawbu du nanglabagi ne duga coaching loiraga exam ya dadi dum ayam na pung nipan gumba su lai pa je ina biar ga ju lai pa ra matamda atang isai gumba ta ko hojik matam je drug gumba da hen yamna edit oina adu tawdabida hina like sudo oina mai onsilaga samasi ka khona ga hon sigumba kaino banbo kese tawdabida fazana education gi curriculum ma'am fazana chathanbi taraga di hena phaba sata ma'am ni bu thokpa ngam ai bu takira ko jaguru ai bu kuki bai mai pa lu gai family member na moral support yam ki bi mo ni sabina mai bu Hauzik Manipur da oiriba phiba masida kokomina thasigi tara manga dage democratic oiba paksana wakat mifam gi khongjang changsin gani haina warep lokhibagi saruk ama oina Thobal district ki wangkem leikai da sungasi wakat mifam phamdana khongjang changsin khrei Kokomi gi luching makhada Women Development Committee hairok na sindana pangthokiba wakat mifam aduda saruk yakebi wangkem maira paibi secretary Laire Lakpam Birmala Devi na hai Manipur gi apunba saktam kaiba yaroi ekhoi amato oina hingminaba pami ekhoi santi pami suda leiriba kuki militants singna maitei prajado onsindana ot neiba misimina thokhanba lut tauba yum kai mai thabana chungba chathari hauzik oiriba phiba masida Bharat Sarkar amadi Manipur laingakna meeting changbi drabadi santi purakpa ngamloi maram asina Bharat Sarkar amadi Manipur laingakna athubada meeting changbiu haina laingaki pukning chingsilakhe Wakat mifam aduda Manipur gi apunba saktam kaiba yaroi Manipur da NRC khudakta chana halu indigenous people sing ngaklau piba ain semu ground rule thugaiba kokilal hoba sing cherak piu India amasung Manipur lengakna Manipur gi apunba saktam kaihan bayaroi sugi kuki militant sing designated camp talai halu mitop changlak pathingu yelhomi kallu NRC chana halu amadi kuki militant sing laksilu amadi haiba placard sing sizinaki bagalunina kholau sing su lauki ngang sing ko ot panai ba sung ba thong kaya no mai kap salak ba thong kaya se koi lep pa leitar ga di akoi ju lep pa leitana khute khulai pai raga akoi lan changchan ba haiba matam do koi yaurabani hauji Manipur da lai ba iram jam da lai biri ba akoi gi ipai cha isilina marum mapang khuding ma akoi mikap thokpa matam yaure haiba wa pham se ai thamjeningi aduga ngarang makta da hangok dana
khong kukila lauba singna makut khulai pairga akogi bazar phambi nongmagi awa na suja nomjaraga nongmai chara tanjare imai ben singbu akoi pofam phamba yaroi dukan hangba yaroi hana dhap tawrapa se akoi manunggi sarkar gi aron bala long amadi aron ba missionary sing gilalong sing yawrom haininga leite masi ko yamni singna jai masi akoi pamjade aduna kuki gi khongpam hantukta bataragadi kukila lawu jingi khongpam si hantukta bataragadi akoi si sibena baki dana akoi akan ba khongjang chengchan duna Maharaj Gambhir Singh Memorial Committee, Chandrapur, Kasar, Assam, Manipuri Youth Front of Assam Amade, United People's Front Manipur Nasintunangase, Manipur Levy Ground, Chandrapur, Kasar, Assam, the Manipur Levy Mitamgi Urep Yung Tambaki Thoram Pangthokre. Thoramadu the Manipuri Development Council gi Chairperson Rina Singh, M. Maifa gi President Thangzam Brozen, Maharaj Gambhir Singh Memorial Committee gi President Kaisam Bityapati, Manipur Language Protection Coordination Committee, Dr. K.N. Chan, Assam Manipuri Muslim Youth Front ki Vice President T. Rehan Udin, Assam Manipuri Mairapai B. Apun Balup ki President Bini Mishra na Chingba Myoy Singh na Chief Case, President Amadi Guest of Honor Oina Sarokya K. Urep Uyum Tambaga Mari Lene na Maharaj Gambhir Singh Memorial Committee ki Advisor Yumnam Indrababu Nahai, Ngasi dagi chahi Chamaga Marifutara Nipan gi Mamangda Thokiba Manipurda Awana Landarakpadaki chahi taret Khuntakiba Matamda Kasargi Chandrapur Hairiba Mapam Masida Thataret Chupna Manipur Levy bu training piraba matung Manipurdagi Awasingbo Maharaj Gambhir Singh na luchingduna Ningthi Turel Fauba Tankhai Kibani Hairiba Puwari asibu Ningsingduna Aikoi Amuk Hanna Khuntaklaroi Haiba Wasaktuna Thoramasi Pangthokjabani Lakliba December Kungahumdoi English Singaniga Supna Kungahumdoi Asida Urep Uyung Tamliba Mitam Singa Sige Maikum Hangdok Chagani Asomna Hanagi Ahalaman Singna Imalaibak Manipur Bukan Ki Haibadu Haziki Naha Singna Kangnabani Haiki Chahi Chamaga Marfutaraga Nipan Mamangla Thokiba Manipurda Awana Narakiduna Chahi Taret Kuntakiba Matamda Ngachi Kun Lepcheriba Tampak Asida Manipur Lebibu Thataret Training Piraga Manipur Dagi Awabu Gambhir Singh Maharaj na Luchingduna Tankhai Kibani Ningthi Turen Wang Phauba Madug Puari du Ning Sing Boina Aikoi Amuk Hanna Kuntak Laroi Haibu Wasak Kaloinana Ngasi Aikoina Thoramase Pangthok Jabani Mbargi Tangkun Hundo Esida Mitamasigi Maikum Amuk Hangdok Jagani Aduna Nauna Hokalagliba Angang Sing Naharol Singda Aikoi Pai Pusingna Asumna Manipur Imalebak Manipur Kan Kigo Haibasigi Param Tambinganaba Ngasi Gambhir Singh Memorial Committee na Chandrapur na Masi Silang Jabani Hauzik Thokliba Kanglup ki irangda yumkai leizadaba Lanthum Singh Mang Takraba Made Lanjay Laktuna Kwakta High School da Relief and Peace Committee Kwakta na Hangliba Relief Campta Changzafam Lauriba Myoy Singh na Sizinanaba Firol Singh Indian Red Cross Society Bisnupur District Branch nangase Tengbangkre Relief Camp asida mangarak suba oina IRCS BDB ki Secretary Dr. Huidrom Raman Publicity and Public Relation Committee IRCS BDB ki Secretary Huidrom Roni Bala Coordinator Dhanachandra Huidrom Life Member Anis Ahmad na Relief Camp asida chatuna Kambal set na innaba nupi nupa angang singi firol makal sing mateng pangki Ngarang fall out Thokiba Council of Higher Secondary Education Manipur na Lauba Class 12 ki exam da Arts stream da Mari Suba position Fanglakraba UNACO School Excellence in Education Tanura Bazar Nambol gi Maheroi Machil Manau Ani Akas Moirang Them Amadi Albert Moirang Them ngasi School gi Maikei digi Oza Singna Kakching Moirang Them Laikai LP School Pareng da Leiba Mayum da Chatuna Taram na Okre Akas Amadi Albert Naurem Mem Thoi Amadi Moirang Them Rajeshwar Ani gi Machan Haibokni Makoy ani gi matakta machi amalay ngasi makoy ani bu UNACO School gi maikay digi taram no okpa aduga mari leina akas na paumi sing na fongdorakpada exam asida mahak mari suba position da lakani haibagi asati tawkide adubu mark wang na phangduna pass tawrakani haibagi thazabadi leki
Makha atana pamjaba subject amada lairik makha tamthaduna tungi punsida UPSC exam thaduna civil service tawningbagi apamba lei haike. Albert na fongdorakpada mahak na mari suba position da lakpa ngamba ase yamna harawa fawi masigi credit ase mahak pu pokpi ba mama mapa mache amadi mahak pu takpi tambirakpa oza sing loinena hostel warden ta piningi tungi punsida lairik makha tamthaduna UPSC exam thaduna civil service ama oinaba pami haike. Class tamokodagina handaki ko council exam si masi thadringegi mamangi pre council examination phawse mokoina score tawkiba mokoigi mark range si 93 94 93 94 si ge best every exam da mai pakiba masina matam da koina yamna chauna koi thajaba phawgi hari bai koigi angang ani se soidna 1 to 10 gi manung da di salani haiba mokoigi scoring trend du yenga kanda koi hangbangam ki aro masi mi ko si koigi yamna nuaiba duguma koigi UNACO school January yamna nuaiba mikobni aina haiba koigi satra warangtem Akas and Albert aiba sa ani sibu makoigi future endeavor singidamakta sugli from the su kurumjari ai fourth position tan tabasi yambi nuaiwa ado haidi aina fourth position tarkani sidi ai asabdi tawbi tawba do sumuk wana tokani di ai thajaudewa ada ai ismana aina honnagi ba hadi ojamaina ai nauta wabi ba adegi moina takyo mi do hadi aina ishorna su chambi ba mapa sana mathudna hadi miyamgi school gi damakta mai papa ko pangam aina pamba subject ama choose tawraga honors tawra de tum UPSC gi line didisi aham lai ibu iba ima baba se da dei aibu yin legi sembe ba ko like tamjai ba school asigi usa sing ai question be ba staff sing odi we hostel gi warden sing dei ai makha tamjaraga UPSC thai Makoi anibu taramno okpa duka mari lenena UNACO School Excellence in Education Chanura Bazar Nambolgi hanagi principal Naurem Ajit Kumar nga Akas amadi Albert na mari suba position da laktuna UNACO School gi mai purak pangamba si yamna harauba nungaiba fawi makoi anina school exam da score tawkiba mark ki matung ina makoi da oza sing na thajaba chawna thamke makoi ani gi tungi punsida hena mai pakpa purak pa oirashino haike ngasi ayuk pung mapan tabada Kamjong district ki manung chanba Lairam Phunka Khungi Manakta Indian Army ga RPF ki lanmi sanglo PLA ka kanba mongda nongmai bom kaya sizinaduna kapna kre haide thajaba yaba pawa magi matung ina akan ba mongda nongmai kapna kiba aduda asok apan yawram ba yai haide adumakpo chap chaba pawdi fangba ngamdre Hairok Assembly Constituency ki MLA Dr. Thokchom Radesiam gi meeting makhada semkiba Peace and Relief Committee Hairok nasilaga Hairok Higher Secondary School da hangliba Relief Center da leidiba mahiroi sing dangase class 1 da ki 12 fawbagi thakta tamliba school textbook sing kolom sanabagi potlam sing yenthokre MLA Dr. Thokchom Radesiam gi imung manungna achoba thodang lauraga pangthokiba textbook sing yenthokpagi achamba thoramadada ZEO John 3 Thobagi DIN Razen Hairok Higher Secondary School ki principal Thokchom Nimai Peace and Relief Committee Hairok ki President Thokchom Chaurazit Member Taurangbam Kala MLA ki apokpa Thokchom Ibo Chauba amade imung manunggi miyoi singsu saruk yake textbook sing adu yenthokladuna DIN Razen hai May ahum gi laibak tiba thodok ki matung da Relief Center sing da leidiba mahiroi sing na mahitamba fangdaba siki khallaga Manipur laingak na textbook sing yenthokna bawarep laukre Hairok SC MLA Dr. Thokchom Radesiam na achoba thodang lobbi raga ngase Hairok Higher Secondary School da hangliba Relief Center da leidiba mahiroi sing da textbook sing amadi sana khotnabagi potlam sing yenthokpi basi thagatningai ni haike Class 1 dagina 12 fawgi manung da leba satra sing sida koina khogi respected director education ASK direction makhada angang jing sida teaching materials aduga sports ki materials sing adudagi te khogi angang jing sida khogi magi tangai phadaba khogi KM sida lei bom batam sida
ꯂꯦꯝꯅ ꯂꯩꯔꯤꯕꯁꯤꯗꯩꯗ ꯃꯈꯣꯏ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯗ ꯈꯔ ꯃꯇꯦꯡ ꯑꯣꯏꯅꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯇꯦꯛꯁ ꯕꯨꯛꯁ ꯑꯦꯛꯁꯔꯁꯥꯏꯖ ꯕꯨꯛ ꯑꯗꯨꯒ ꯁ꯭ꯄꯣꯔꯠꯁ ꯃꯦꯇꯔꯤꯌꯦꯜ ꯑꯗꯒꯤ ꯄꯦꯟꯁꯤꯜ ꯀꯣꯂꯣꯝꯅꯆꯤꯡꯕ ꯑꯩꯈꯣꯏ ꯈꯔ ꯄꯤꯖꯕꯅꯤ ꯑꯗꯣ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯅꯦꯕꯜ MLAꯒꯤ ꯐꯦꯃꯤꯂꯤꯁꯤꯡ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯈꯣꯏ ꯑꯗꯨꯒ ꯃꯅꯥꯎꯄꯥꯁꯤꯡ ꯏꯆꯥꯁꯤꯡ ꯌꯥꯎꯔꯒ ꯃꯣꯏꯅ ꯑꯆꯧꯕ ꯃꯇꯦꯡ ꯑꯃꯁꯨ ꯄꯥꯡꯕꯤꯔꯛꯇꯅ ꯉꯁꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡꯁꯤꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯁꯤꯗꯩꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯉꯝꯕ ꯃꯇꯦꯡ ꯑꯩꯈꯣꯏ ꯇꯤꯆꯤꯡ ꯂꯔꯅꯤꯡ ꯃꯦꯇꯔꯤꯌꯦꯜꯁꯤꯡ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯋꯦꯁ ꯑꯃꯁꯨꯡ ꯏꯁꯇ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯕꯝ ꯐꯒꯠꯂꯛꯄꯗꯒꯤ ꯀꯔꯐ꯭ꯌꯨ ꯃꯇꯝ ꯑꯌꯨꯛ ꯄꯨꯡ 5ꯗꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 4 ꯐꯥꯎꯕ ꯀꯣꯝꯊꯣꯛꯈ꯭ꯔꯦ꯫ ꯑꯇꯩ ꯑꯇꯣꯞꯄ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒꯤꯁꯨ ꯇꯞꯅ ꯇꯞꯅ ꯀꯔꯐ꯭ꯌꯨꯒꯤ ꯃꯇꯝ ꯀꯣꯝꯊꯣꯔꯛꯂꯤ꯫ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅꯁꯨ ꯑꯌꯨꯛ ꯄꯨꯡ 5ꯗꯒꯤ 4 ꯐꯥꯎꯕ ꯀꯣꯝꯊꯣꯛꯈꯤ꯫ ꯖꯤꯔꯤꯕꯥꯝꯗ ꯑꯌꯨꯛ ꯄꯨꯡ 5ꯗꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 5 ꯐꯥꯎꯕ ꯀꯣꯝꯊꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯀꯔꯐ꯭ꯌꯨ ꯀꯣꯝꯊꯣꯛꯂꯤꯉꯩ ꯃꯇꯝꯗ ꯀꯩꯊꯦꯜ ꯑꯃꯗꯤ ꯗꯨꯀꯥꯟꯁꯤꯡ ꯊꯣꯡ ꯍꯥꯡꯅꯈꯤ꯫ ꯃꯤꯌꯥꯝꯅ ꯄꯣꯠꯆꯩ ꯂꯩꯅꯕꯒꯤꯗꯃꯛ ꯊꯣꯝꯖꯤꯟꯅꯈꯤ꯫ ꯂꯝꯕꯤꯗ ꯒꯥꯔꯤ ꯃꯁꯤꯡ ꯌꯥꯝꯅ ꯆꯠꯄ ꯎꯈꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯄꯨꯈꯥꯎ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯉꯥꯛ ꯁꯦꯜꯂꯤ ꯑꯗꯨꯕꯨ ꯏꯔꯥꯡ ꯅꯦꯝꯊꯔꯦ ꯍꯥꯏꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯆꯠꯈ꯭ꯔꯕꯗꯤ ꯈꯨꯠꯂꯥꯏ ꯄꯥꯏꯗꯕ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯍꯧꯒꯅꯤ ꯍꯥꯏꯅ ꯌꯨꯅꯥꯏꯇꯦꯗ ꯄꯨꯈꯥꯎ ꯄ꯭ꯔꯣꯇꯦꯛꯁꯟ ꯀꯃꯤꯇꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯊꯣꯛꯆꯣꯝ ꯁꯟꯖꯣꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤꯕꯗ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡꯅ ꯄꯨꯈꯥꯎ ꯍꯥꯏꯔꯤꯕ ꯃꯐꯝꯗꯁꯨ ꯌꯨꯝ ꯃꯩ ꯊꯥꯕ ꯑꯃꯗꯤ ꯑꯁꯣꯛ ꯑꯄꯟ ꯅꯪꯕ ꯀꯌꯥ ꯑꯃ ꯌꯥꯎꯈꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯇꯤꯛ ꯆꯥꯅ ꯊꯝꯃꯕꯁꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯍꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯤꯌꯥꯝꯗ ꯀꯔꯤ ꯑꯣꯏꯍꯧꯒꯅꯤ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕ ꯄꯣꯛꯂꯤ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯂꯥꯛꯇꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯗ ꯈꯔ ꯃꯈꯩꯗꯤ ꯀꯟꯕ ꯉꯝꯍꯧꯏ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯤꯑꯣꯏ 4 ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ꯫ ꯃꯁꯤꯗ ꯄꯨꯈꯥꯎꯒꯤ ꯀ꯭ꯂꯕ 12ꯅ ꯄꯨꯟꯁꯤꯟꯗꯨꯅ ꯉꯁꯤ ꯑꯁꯣꯛꯄ ꯏꯃꯨꯡꯁꯤꯡꯗ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯄ ꯑꯣꯏꯅ ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤ꯫ ꯂꯣꯏꯅꯅ ꯄꯨꯈꯥꯎꯗ ꯔꯤꯂꯤꯐ ꯀꯦꯝꯞ ꯍꯥꯡꯉꯤꯕ ꯃꯐꯝꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯈꯤꯕ ꯃꯤꯌꯥꯝꯕꯨꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ꯫ ꯋꯥꯍꯩ ꯑꯃꯠꯇ ꯐꯣꯡꯗꯣꯛꯄ ꯉꯝꯖꯗꯕ ꯑꯗꯨ ꯉꯁꯤꯗꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯇꯥꯟꯖꯥ ꯑꯃꯈꯛ ꯂꯧꯖꯔꯒ ꯂꯥꯟ ꯄꯥꯡꯕ ꯂꯥꯛꯄꯤꯕꯗ ꯑꯩꯈꯣꯏ ꯁꯣꯛꯈꯤꯕꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯃꯦꯇꯔꯤꯌꯦꯜ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯕ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯈꯣꯏꯒꯤ ꯌꯨꯅꯥꯏꯇꯦꯗ ꯄꯨꯈꯥꯎ ꯄ꯭ꯔꯣꯇꯦꯛꯁꯟ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯄ ꯑꯃꯗꯤ ꯇꯧꯕꯤꯃꯜ ꯈꯪꯕꯗꯨ ꯎꯠꯆꯒꯦ ꯍꯥꯏꯗꯅ ꯉꯁꯤꯒꯤ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯑꯁꯤ ꯄꯥꯡꯊꯣꯛꯆꯕꯅꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯁꯤ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩ ꯄꯨꯈꯥꯎꯁꯤ ꯅꯦꯅꯥ ꯇꯥꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯕ ꯅꯠꯇ꯭ꯔꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ ꯃꯌꯥꯝ ꯑꯃ ꯀꯣꯏꯁꯜꯂꯒ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯍꯧꯖꯤꯛꯇꯤ ꯆꯞ ꯆꯥꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯌꯥꯝꯕ ꯂꯩꯔꯛꯑꯕꯅꯤꯅ ꯍꯧꯖꯤꯛ ꯈꯤꯇꯪꯗꯤ ꯁꯥꯟꯇꯤ ꯂꯩ ꯍꯥꯏꯕ ꯇꯥꯔꯦ꯫ ꯃꯗꯨꯃꯛꯅ ꯑꯩꯈꯣꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯁꯤ ꯊꯣꯛꯈ꯭ꯔꯒ ꯑꯩꯈꯣꯏ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯐꯤꯕꯝꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯇ꯭ꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ ꯀꯥꯡꯕꯨꯅ ꯃꯈꯣꯏꯒꯤꯗꯤ ꯅꯣꯡꯃꯩ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕꯅꯤꯅ ꯑꯩꯈꯣꯏ ꯃꯩꯇꯩ प्रजा ꯐꯨꯔꯨꯞ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯥꯏꯀꯩꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯑꯃꯐꯥꯎ ꯂꯩꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯇꯨꯡꯗ ꯁꯤꯐꯥꯏꯁꯤꯡꯁꯤ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯇꯧꯖꯅꯕ ꯑꯩꯈꯣꯏꯒꯤ ꯏꯔꯝ ꯉꯥꯛꯆꯅꯕ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯗꯨ ꯉꯥꯛꯆꯅꯕ ꯑꯩꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯑꯃꯐꯥꯎ ꯂꯩꯇꯦ꯫ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯁꯔꯀꯥꯔꯗ ꯃꯃꯥꯡꯗꯁꯨ ꯑꯣꯅꯦꯕꯜ CM ꯎꯅꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯄ꯭ꯔꯣꯄꯣꯖ ꯇꯧꯖꯈ꯭ꯔꯕꯅꯤ꯫ ꯑꯩꯈꯣꯏ ꯂꯥꯏꯁꯦꯟꯁ ꯒꯟ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯖꯔꯕꯅꯤ꯫ ꯃꯁꯤ ꯌꯥꯔꯒꯗꯤ ꯂꯩꯉꯥꯛꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯇ ꯄꯜꯂꯒ ꯂꯩꯔꯤꯕꯁꯤꯡꯁꯤ ꯄꯟꯕꯤꯗꯕꯤꯗ ꯑꯩꯈꯣꯏꯕꯨ ꯈꯨꯠꯂꯥꯏ ꯄꯤꯕꯤꯌꯨ꯫ ꯂꯝꯗꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯥꯛꯁꯤꯟꯅꯕ ꯃꯤꯇꯣꯞ ꯆꯪꯂꯛꯄ ꯊꯤꯡꯉꯨ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯂꯥꯛꯁꯤꯟꯂꯨ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯈꯣꯜꯂꯥꯎꯒ ꯂꯣꯏꯅꯅ ꯀꯛꯋꯥ ꯅꯥꯎꯔꯦꯝ ꯂꯩꯀꯥꯏꯗ ꯃꯤꯌꯥꯝꯒꯤ ꯑꯣꯏꯅ ꯋꯥꯀꯠ ꯃꯤꯐꯝ ꯑꯃ ꯉꯁꯤ ꯐꯝꯈ꯭ꯔꯦ꯫ ꯅꯥꯎꯔꯦꯝ ꯂꯩꯀꯥꯏ ꯂꯤꯋꯥ ꯂꯝꯕꯤ ꯃꯩꯔꯥ ꯄꯥꯏꯃꯤꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯈꯥꯏꯗꯦꯝ ꯖꯤꯕꯣꯂꯥꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯀꯨꯀꯤꯁꯤꯡꯅ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕ ꯄꯥꯟꯗꯝꯁꯤꯡ ꯐꯪꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯩꯇꯩꯁꯤꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯟ ꯍꯧꯔꯛꯄ ꯑꯁꯤꯗ ꯂꯩꯉꯥꯛꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯌꯥꯅꯤꯡꯗꯦ꯫ ꯁꯨꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯤꯌꯥꯝꯗ ꯑꯋꯥꯕ ꯀꯌꯥ ꯄꯤꯔꯤꯕ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯊꯣꯛꯇꯅꯕ ꯁꯨꯗ ꯂꯩꯔꯤꯕ ꯑꯁꯤ ꯂꯧꯊꯣꯛꯎ꯫ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ irang asi karidagi oirakibano haibadu laingakna kupna thidoktuna irang asi athuba matamda loisinna honabiu karigumba makha tana suda lairiba singasina maitei singda ot naibagi thabak tharak patarabadi maitei singna tuminna leithokloi haiba wafam phongdokki ukina hauji akhoida onsallaga haibadi sarkar da moigi phangpham thokpa ari moi wali ba kari kara khuding mak to tanba natana akhoida maitai akhoida onsallaga moina langi moina those maitai gi leiriba imaiben kwai khuding makna ama boga nindaba moi pandam do kari no ko khangde ani subada hauji
ꯃꯈꯣꯏꯁꯦ ꯁꯨꯗ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯈꯨꯠꯂꯥꯏ ꯃꯈꯜ ꯃꯈꯜꯒꯤ ꯑꯐꯕ ꯃꯌꯥꯝ ꯇꯧꯗꯅ ꯂꯥꯟꯒꯤ ꯃꯑꯣꯡꯗ ꯆꯤꯡꯗꯒꯤ ꯇꯝꯄꯥꯛꯇ ꯂꯩꯕ ꯃꯤ ꯇꯛꯊꯣꯛꯇꯅ ꯌꯨꯝ ꯃꯩ ꯃꯌꯥꯝ ꯊꯥꯗꯅ ꯈꯠꯅꯕ ꯍꯧꯗꯅ ꯇꯧꯔꯤꯕꯁꯦ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯁꯔꯀꯥꯔꯅ ꯀꯅꯥꯅꯣ ꯂꯧꯊꯣꯛꯄ ꯉꯝꯕ ꯑꯣꯊꯣꯔꯤꯇꯤ ꯑꯃꯅ ꯃꯣꯏꯒꯤ ꯁꯨꯁꯦ ꯂꯧꯊꯣꯛꯄꯤꯌꯣ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯃꯩꯇꯩ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯤ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏ ꯌꯥꯕ ꯉꯝꯃꯣꯏ ꯁꯤꯅꯤ ꯃꯔꯨꯑꯣꯏꯕ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡ ꯍꯥꯏꯕꯗꯤ ꯃꯩꯇꯩꯁꯤꯡꯒꯤ ꯇꯝꯄꯥꯛꯀ ꯇꯥꯔꯤꯕ ꯆꯤꯡꯃꯤꯒ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯌꯨꯝꯈꯩ ꯀꯌꯥ ꯃꯩ ꯊꯥꯔꯤꯕ ꯃꯤꯁꯤ ꯃꯤꯅꯥ ꯃꯌꯥꯝ ꯊꯣꯛꯏꯕꯁꯦ ꯀꯔꯤꯗꯒꯤ ꯀꯅꯥꯗꯒꯤ ꯀꯔꯝꯍꯥꯏꯅ ꯍꯧꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯚꯦꯔꯤꯐꯤꯀꯦꯁꯟ ꯐꯖꯅ ꯇꯧꯕꯤꯌꯨ ꯊꯥꯡꯃꯩꯕꯟ ꯑꯦꯁꯁꯤꯒꯤ MLA ꯈꯨꯃꯨꯛ ꯆꯝꯖꯣꯏ ꯀꯤꯁꯟ ꯉꯁꯤ ꯍꯛꯊꯦꯡꯅꯅ ꯆꯠꯇꯨꯅ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯔꯥꯖ ꯅꯣꯡꯊꯣꯃꯝ ꯑꯃꯗꯤ ꯉꯔꯥꯡ ꯆꯦꯀꯣꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇ ꯁꯣꯛꯂꯕ ꯃꯃꯤ ꯇꯤꯚꯤꯒꯤ ꯄꯥꯎꯃꯤ ꯅꯣꯡꯊꯣꯃꯝ ꯖꯣꯟꯁꯟ ꯑꯅꯤꯒꯤ ꯑꯅꯥꯕ ꯍꯪꯕꯒ ꯂꯣꯏꯅꯅ ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯤꯈ꯭ꯔꯦ ꯃꯍꯥꯛꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯔꯛꯄꯗ ꯊꯃꯣꯏ ꯁꯣꯛꯄ ꯊꯧꯗꯣꯛ ꯀꯌꯥꯃꯔꯨꯝ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯤꯌꯥꯝꯒꯤ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯅ ꯄꯨꯝꯅꯃꯛ ꯑꯁꯤ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯉꯝꯕ ꯑꯣꯏꯒꯗꯕꯅꯤ ꯃꯤꯌꯥꯝꯗ ꯑꯆꯨꯝꯕ ꯄꯥꯎꯗꯝ ꯄꯤꯅꯕ ꯍꯣꯠꯅꯔꯤꯕ ꯃꯦꯗꯤꯌꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯅꯦꯜꯁꯤꯡꯅ ꯈꯨꯠ ꯊꯥꯕ ꯑꯁꯤ ꯌꯥꯅꯤꯡꯗꯦ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯇꯅꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔꯗ ꯋꯥꯔꯤ ꯁꯥꯒꯅꯤ ꯑꯩꯒꯤ ꯈꯟꯕꯒꯤ ꯃꯍꯨꯠꯇ ꯃꯅꯤꯄꯨꯔ ꯀꯟꯕꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯕꯁꯤ ꯅꯤꯡꯁꯤꯡꯕ ꯇꯉꯥꯏ ꯐꯗꯦ ꯃꯅꯤꯄꯨꯔꯒꯤ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯗꯨꯅ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯔꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯈꯟꯕ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯑꯩꯒꯤ ꯐꯨꯔꯨꯞ ꯈꯛꯀꯤ ꯈꯜꯂꯕꯗꯤ ꯑꯐꯕ ꯃꯥꯏꯀꯩꯗ ꯄꯨꯔꯛꯄ ꯉꯝꯂꯣꯏ ꯀꯝꯃ꯭ꯌꯨꯅꯦꯜ ꯀ꯭ꯂꯥꯁ ꯊꯣꯛꯈꯤꯕꯗ ꯑꯐꯕ ꯄꯨꯔꯛꯈꯤꯕ ꯑꯃꯠꯇ ꯂꯩꯇꯦ ꯊꯣꯛꯈꯤꯕ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯀꯌꯥ ꯀꯥꯎꯊꯣꯛꯂꯒ ꯍꯥꯟꯅꯒꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯟꯁꯤ ꯑꯗꯨꯗ ꯍꯟꯖꯤꯜꯂꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯃꯈꯥ ꯇꯥꯈꯤ ꯐꯒꯠꯂꯛꯑꯒ ꯂꯩꯕꯥꯛꯀꯤ ꯑꯃꯨꯛ ꯁꯦꯕꯥ ꯇꯧꯕ ꯑꯣꯏꯁꯅꯨ ꯍꯥꯏꯗꯨꯅ ꯑꯩꯅ ꯏꯁꯣꯔꯗ ꯈꯨꯔꯨꯝꯖꯔꯤ ꯍꯧꯖꯤꯛꯀꯤ ꯌꯥꯝꯅ ꯑꯣꯏꯕ ꯀꯟꯐ꯭ꯂꯤꯛꯇꯤভ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯔꯥꯖ ꯅꯣꯡꯊꯣꯝꯕꯝꯒꯤ ꯃꯊꯧꯁꯨ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯕꯅꯤ ꯑꯩꯈꯣꯏꯒꯤ ꯗꯤꯁꯀꯁꯟ ꯄꯕ꯭ꯂꯤꯛ ꯑꯣꯄꯤꯅꯤꯌꯟ ꯃꯌꯥꯝꯗ ꯑꯃꯨꯛꯅ ꯃꯤꯌꯥꯝꯗ ꯑꯃꯨꯛ ꯃꯦꯁꯦꯖ ꯄꯤꯕ ꯃꯁꯤ ꯃꯌꯥꯝꯁꯤ ꯌꯥꯝ ꯗꯔꯀꯥꯔꯅꯤ ꯍꯧꯖꯤꯛꯀꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯁꯤꯗ ꯉꯔꯥꯡꯁꯨ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯇꯅ ꯑꯩꯈꯣꯏꯒꯤ ꯃꯃꯤ ꯇꯤꯚꯤꯒꯤꯁꯨ ꯑꯩ ꯏꯅꯥꯎ ꯖꯣꯟꯁꯟ ꯅꯣꯡꯊꯣꯝꯕ ꯃꯥꯁꯨ ꯑꯃꯨꯛ ꯁꯣꯛꯑꯦꯅ ꯄꯥꯎ ꯇꯥꯕꯁꯦ ꯑꯃꯨꯛ ꯃꯥꯁꯨ ꯎꯅꯕ ꯂꯥꯛꯆꯕꯅꯤ ꯍꯧꯖꯤꯛꯀꯤ ꯇꯥꯟꯖꯥꯁꯤꯗ ꯑꯩꯅ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯖꯅꯤꯡꯕꯁꯦ ꯍꯦꯟꯅ ꯃꯔꯨꯑꯣꯏꯅ ꯄꯕ꯭ꯂꯤꯛ ꯂꯤꯗꯔꯅ ꯍꯦꯟꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯂꯨꯆꯤꯡꯕꯅ ꯂꯩꯔꯤꯕ CSOꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔꯁꯤꯡ ꯃꯌꯥꯝꯗ ꯑꯄꯤꯜ ꯇꯧꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏ ꯑꯁꯤꯒꯨꯝꯕ ꯏꯔꯥꯡ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯃꯁꯤꯒꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯐꯦꯜ ꯇꯧꯒꯨꯝꯁꯦ ꯑꯩꯈꯣꯏ ꯏꯪꯊꯔꯒ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕ ꯊꯃꯣꯏ ꯁꯣꯛꯄ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯤꯌꯥꯝꯒꯤ ꯂꯨꯆꯤꯡꯕ ꯄꯕ꯭ꯂꯤꯛ ꯂꯤꯗꯔ ꯃꯤꯌꯥꯝꯕꯨ ꯍꯨꯝꯗꯨꯅ ꯄꯨꯔꯤꯕꯁꯤꯡꯁꯤꯗꯤ ꯃꯗꯨ ꯄꯨꯝꯅꯃꯛꯇꯨ ꯐꯥꯗꯕ ꯉꯝꯕ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯉꯝꯕ ꯑꯃ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯉꯁꯤꯒꯤ ꯇꯥꯟꯖꯥꯁꯤ ꯂꯧꯔꯒ ꯑꯩꯅ ꯊꯝꯖꯒꯦ ꯄꯥꯎꯒꯤ ꯃꯔꯛꯇ ꯅꯥꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯒ ꯑꯃꯨꯛ ꯂꯧꯃꯤꯟꯅꯁꯤ The legendary brand Vespa was born in 1946. The Vespa has a unique design with a V-shaped grille to complement its sleek cast. The Piaggio emblem at the front gives you the pride of ownership, innovative appearance. The design was inspired by the wasp, hence the name Vespa. Adom gari macha darkar oibidra? Supnagi minute kuntragi manungda document ichang changdana Vespa amadi Aprilia gi apamba model sing supna dagi lupa lising tara khaktang puthok piduna loan oina lawba yabagi khudong chaba pizare. Akupa marol gidamak contact tobirau 9089895330 amadi 9615823252 Tulasi Motors Private Limited Thangmaiban amadi Sangai Pro Kudong Chaba si Mangan Bigano ngasi mag-contact tobirau terms and condition apply.
the pinnacles of success. Get enrolled to one of the finest schools in Northeast India, UNACO School, Excellence in Education. Breaking matungda mayambu taram nokchari makataba pausing mu pizari. Assam gi oina law and order gi fivam phagalaklabadi lakliba November tha fawba ki manungda Armed Forces Special Powers Act ki pumlau lauthok na bahotnari haina Assam gi Chief Minister Hemanta Biswa Sarma na phongdokre. Wafam asi ngarang Lachit Barfukan Police Academy da pangthokiba thoram amada phongdokhibani. Mahak na makata na phongdokhibada Army dagi potharaba officer sing Additional Superintendent of Police oina makoigi knowledge to sizinanaba honaragani. Assam Police Battalion sing hena mapangal kankhat naba honaragani loinena. State ki law and order ngakpada sizinagani haiba wafam thamki. Masigi sumathakta karimu thodokama thokpada madu control taunaba hotnaba sakti leiba sophisticated khutlai sizinabagi mahuta ningthizana tapna ingna control tawhanaba so hanahangani haiki. Bharat amasung Australia ani ki marakta hena afaba mari thamna bahonagani haina Bharat ki Prime Minister Narendra Modi na phongdokre. Wafamase Australia ki pauchi amagi interview da phongdokhibani. Modi na phongdokhibada Prasing amaga haktheng na unaduna wari sanaba sina nakal animaki maikaida afaba mari thambangami adom oinamak wahang amagi paukhumda India amasung Australia anigi mari asina Russia gi mathakta wangang bangam loidoribra maramdi Australia di Russia gi mayokta leiriba lam amani Australia di Russia na Ukraine gi mathakta chatha balanda kanna criticize sauriba lanmini haiki adumapu Modi gi paukumda tasengna afaba aseng mamarup oiragadi afafata khudingmak tathokta sen tawbada yamna nungaibani haiba wafam thamki. Hana Congress ke Chief Minister Oiramba Rahul Gandhi na hojik National Highway sing the driver sing na thengnariba awaba sing ado chap chana khangbangam ba Delhi daki Haryana fawba truck tongduna chatkre. Mahak na truck ta tonglaga chatlaga highway gi dhaba da driver singa wari watai saba chaminaba sing social media da viral oikre. Congress ki Supriya Srinath na Twitter da phongdokhibada Rahul Gandhi asi top topa miyam ga khenaba misak amani mahak asi micha miyam ga lengaka leinariba gap hangba du mensinna ba honabada achauba thodang yariba misak ni haike. Hojik oiriba Manipur gi phibam masigi matangda Rajya Sabha ki MP Kapil Sibal na mahaki Twitter da hai coronavirus ki supnatagi miyoiba hakchang ka dakhak sokhali adubu communal virus asidi rajniti ki hakchang da pumsok sokhali Manipur hojik mai chakli masina sandoraklabdi kari oirakadake haiba khangmangamde lambasu fangde rajniti gi oiba khaidoknabadudi matam kharagini adubu masina maram oiraga takhiba dak adugi matam pumba ki oina leihogani haiba wafam thamki. Accident ke thodokta miyoi taruk sire tara sokle thodoka se Maharashtra gi Buldhana district ta thokhibani truck amaga bus amaga Pune Nagpur highway da thengjinnabada miyoi singadu leikhidabani amadi asoka pannangkhibani asok pasing manak nakpa hospital da pukhatuna laikan nakre hairi. India ki oina hojik COVID-19 positive oiba miyoi lising taret ka chatru ka kun gahumdoi da hanthakre masing ase nauna positive oirakhiba chamriga humfutra humdoi tharagani. Union Health Ministry na ngarang thadorakpa cherol amada hojik fawbada lighted asina leikhidaba miyoi lak manga lising kuntraga matoi chanipan ga kuntraga mapan sukre. ELITETV News Channel asigi oina miyamna email gi khuthang da e-pau thabirakpa matamda email address info@elitv.in da thabiraknaba khanganjari. Masi dasnatana ELITETV da e-pau faunabagi oina phone number 9402890982 da e-pau faubiraknaba khanganjari. Miyamna sto ELITETV gi YouTube channel, Facebook page, Instagram amati Twitter da so follow tobinaba khanganjari. Loisilakpada maroiba pausing mu pizari. UPSC na lauba civil service ki exam ki fall lauthokre Manipur da gi mari yaure.
Jat Regiment na Manipur Fire Service personnel mga mathaw tawringayda furakpadagi mayokta yaningdaba fongdoktuna wakat mifam pangthokre. Irang fagat laklabadi lakliba November thadagi Assamdagi afaspa punglaw lawthoknaba thawrang tawri haina Assamgi Chief Minister Hemanta Biswa Sarma na fongdokre. Kangpokpida Manipur gi hauzik oiriba phibam asida Central Government na tumin na laisinbabu yaningdaba fongdoktuna miyamgi oiba rally amang arang chatkre. Apun bagi saktam thugaiba yaroi haiduna tampaki mafam kayada wakat mifam chathakre. Amadi Imphal East Amadi West District ta numit yung mamatong pung mari fauba curfew komthokhe. Ngasigi oina ELITETV na sandokcha ba Manipuri pau matang sa luisinjare media ang tabiribasingbo amukana kurumjare.